Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau harambai tingol gilu chingpura kurangan ba khuman gi update gi lakhocharake leimakhong army camp manungda thabak suba Meitei macha ama thiba khangdri army camp manungda fawba safe oiraktradi lorene leimakhong buffer zone lansenduna changkhiba mioi ama thiba khangkhidre buffer zone lansenduna gari macha ama tongduna changkhiba mioi ama thiba khangkhidre hairi thaudo sing arang ayupung mapan tarakpa duaida leimakhong gi buffer zone landuna gari macha tongduna changsin khibani hairi thiba khangdana leiriba mioi ado loitang khunaudagi laisram kamal yangkhai apokpa leikidraba laisram kamadan kawi hairi thaudo sigi pau hek phangbadagi mahak pu thiba humbagi thabak ngarang numidang pung tara mathoiga minute kunrom taba fawba chathaki adubu langla langjin amata khangba ngamkhidre hai sakangdaba sengna maira sangda nongmai kapsilamle Imphal East District ki Irilbung Police Station gi manung chanba singjamai wangma pebia pandit leikai de leiba maira sangda sakangdaba sengna numidang pung tara makhai rom tarakpa duaida nongmai round khara kapsilamle hairi nongmai kapsilambagi thaudo asida so apandi yaukhide adubu kanana kari maramgi maira sang asida nongmai kapsilamli banu haiba huzik fawbagi oina khangba ngamdri OC Ibotombi thabaktagi tokpada ayaba pikre Jirbam Police Station ki OC Inspector Sangakfam Ibotombi masana thabaktagi tokjarage haina DGP da thaba cherol ama ayaba pikre Director General of Police DGP Rajiv Singhana thasigi kulhundoi da thokiba order amana Jirbam Police Station ki OC Inspector Sagafam Ibotombi na thabaktagi tokjarage haiba wafam ayaba pikibani Panbe yabadi Jirbam ki Jakurador karong da hangba relief camp amadagi Kuki Millitant singna nupi angang micham ahum fakraga asiba hakchang barak tural dagi phangkiba matam tha sigi taraga manga da bahang masana thabaktagi tokjarage haiduna DGP da ayiba cherol pisinkhibani adubu matam aduda Jirbam miyamna mahak thabaktagi tokpa yaroi haiduna khongjang changsinba leikhibani Kuki Millitant tara NIA nanan bellable warrant issue tawkhre Center amasong state lenga kasu chanariba tongan ba Kuki luf kharagi Hardcore Militant tara NIA nanan bellable warrant issue tawkhre Pausina NIA na court nanan bellable warrant issue tawkhraba sulchanariba Kuki Militant singi hardcore militant sing adudi KRA gi Lelan Hansing Gogo Longzem Hangulan Langkhogin Dongel Sasat Sominthang Sitlau KNAB amadi UPF ki LA Stephen KNF MC gi Paujachuf Sillau amasung Headkhongam Hangsingni hairi Jiribam gi Jakurador mihat nupi ani amasu angang amagi autopsy reporter tamchina hatkhi haiba khangle Jiribam gi Jakurador karongdagi Kuki Millitant singna tha sigi taraga mathoida thani pan gi angang yauna pikliba angang ahum amadi nupi ahum faraga tamchina hatkraba singi manungda nupi aniga angang amagagi postmortem reporter nongmai maru masing khangdana kapsilaga tamchina hatkibani haiba khangle Autopsy report ki matung ina laisram chingkhai ngan ba sing chahi ani makhai gi mamaida nongmai maru kapsin baga loinana thabak amadi khutta thanggumba athoba posakna thinbagi mafam lei amadi mahaki oi thangba makhut charu teklamki mahaki mamai amadi thabakta atuma posakna yanba thinbagi dakfam kaya leibaga loinana mahaki oi thangba mitsu yaramdre Laisram Haitombi Devi chahi kunmanga autopsy report matung ina mathabakda nongmai maru ahum panbagi dakfam leibaga loinana ningjolda nongmai maru ama panbagi mafam lei nongmai maru kaya kapsin khiba aduna mahaki heart lungs amadi sarugi saruk sing amangata thoan ki amaromda Urembam Rani Devi humfugani pana postmortem report ki matung ina magokta nongmai maru ama thabakta nongmai maru ani ningjolda nongmai maru ama amadi pambomda nongmai maru ama panbagi mafam leiramki amaromda Haitombi Devi ki thani pan ki pikliba machal tumpa laisram longan ba Haitombi mache telem thoibi Devi Kuntraga Mathoi amasong Thoibi gi machanupa gi telem thazaman bi chahi nipan gi autopsy report phangdri panbe avadi tha sigi taraga mathoi da khulai matik chana paiba Kuki Millitant singna Jakurador karong da leiba relief camp ta landa duna pikliba angang ahum amadi nupi ahum adu kidnap tawkhibani amadi makhoi gi sibhak chang Jirbam Turel amadi Kasargi Barak Turel dagi phangkhibani thaudok aduda CRPF personal singna handuna nakalani gi marakta nongmai kamna bagi thaudok ta CRPF personal ama leikhidabaga loinana mafam adumakta da Kuki Millitant tara sekhibani tungda nupi angang hatpagi mayokta miyamna kanba khongjang changsin khibasu leikrabani border fencing amadi FMR lauthokpagi mayokta NPF fungyarna protest tawkhre Indo-Myanmar border fencing tawba amadi free movement regime FMR lauthokpagi mayokta Naga People's Front NPF fungyar unit na
Kamjonggi public ground democratic oiba silent protest ama chathakre. NPF Fungyar Unit ki Information and Publicity Wing na thadorokpa cherol amana hai India Government ki Ministry of Home Affairs na Indo-Myanmar border da fencing khanabagi tharang amadi FMR lauthokhiba yaningdaba phongdoktuna khongjang asi chathabani. NPF Fungyar Unit na border fencing khaba yaba ngamloi loinana FMR lauthokpa na ngamkhai gi wangmada leiriba igi mari oiriba naga sing tokai khinabagi policy oigani asiguma khongthang asina wangmada leinariba naga ichilinaw singi cultural economic religious da akaiba oiragani maduna naga singbu tokai tanaba honariba khongthang ka yaba ngamloi haiki. Myanmar macha ama yauna mioi ahumdagi lupa lakh 1.69 rom gi WY tab phagatpa ngamkhre. Tripura amadi Bangladesh ka tainaba Western Mizoram gi Mamit district tagi Narcotic Control Bureau NCB amadi Mamit ki police ki combined force na sathakiba operation na Myanmar macha ama yauna mioi ahum lupa 1.69 lakh ki mamal oigada WY tablet ka kona na fari hairi. Faraba mioi sing adudagi WY tablet kg taraga humdoi phangmangamki drug sing adu Myanmar dagi pusilakhi bani haibata sing na khangmangamle drug ka kona na fagalaba mioi sing adugi mathakta case ama lokholaga thijin khochin bagi hokre hairi. Security Advisor Kuldeep amasung Manipur Police ki DGP Rajiv Singh anina more border haktheng na yengsinkre. Manipur lenga ke Security Advisor Kuldeep Singh amasung Manipur Police ki DGP Rajiv Singh anina ahanba oina more border town da haktheng na chatuna mafam aduda oiriba fibam sing yengsinkre. Khongsara aduda more da leiriba integrated checkpost Indo-Myanmar border amadi border fencing ki thabak sing kupna yengsinki team aduna Indo-Myanmar border pillar number 77 amasung 78 ki marakta chatuna yengsinbaga loinana border pillar number 79 amasung 80 ki marakta sambal khatana leiriba mafam sing su yengsinki. Masigi sumathakta border road task force BRDF na Indo-Myanmar border da paikhaliba ngamkhai sambal khabagi thabak su yengsinki maduda BRDF ki official sing na su Security Advisor Kuldeep Singh amasung Manipur Police ki DGP Rajiv Singh anida paikhaliba thabak sing adugi matangda mayek sengna khanganki khongchar adugi makha chatharakpo oinati maduna moregi integrated checkpost amasung Manipur Police inspection banglo da laktuna yengsinki mafam aduda duty tawriba Manipur Commando Unit ki Personal singna thengnariba khudong chadaba kayagi matangda su wari sanaki tungda Manipur Police Inspection Banglo da security meeting ama pangthoki mifam aduda Tengnopal District ki DC District asigi SP Additional SP Operation 5 Suba Assam Rifles ki Commandant amadi atai maroiba stakeholder kayana sarugyaki ngarang pangthokiba mifam adugi tungda Security Advisor amasung DGP na more da thahum gi banungda amu hana laktuna mafam adugi fibam yengsingani haina su paw sina makhatari. Indo-Myanmar ngamkhai sambal khaba amadi FMR lokthokpagi mayokta protest tawkhre. India lenga ki Home Ministry na Kamjong district ki Myanmar amasung India ga lona ngamkhai sambal khana bagi chathariba thawong amasung laibak ani gi marakta chathok chasin tawnarakhiba free movement regime FMR lokthokkhibagi mayokta ngasi Kamjong gi 43 fungyar gi Naga People's Front NPF unit na sinduna fungyar public ground da tongan ba warol iba play card sing paiduna Peace protest chathakre haina NPF 43 Fungyar Unit ki Information and Public Wing na press thadorokpa cherol amana hairi cherol asina makhata na haribadi Indo-Myanmar ngamkhai sambal khaba na naga machin manaw sing tokhai na taragani masina nakal animakta self-home religion culture amadi social da naknaba ngamlaroi matam kuina dagi leibak aningi ngamkhai paring da chatnaramba FMR lokthokpagi mayokta 43 Fungyar NPF unit na levely amasung yaningde masigi mayokta lay India lengang na NT naga oibagi thawong chathariba si lepiu haiba wafam kaya cherol asida phongdorogli